Mayambu hamamuktada kangliribina taranokchari ngasisu mayamgi tumba yanaba movie ama pudu lakchari. Movie sigi mamingna New York. Movie si 2009 movie ni aduga movie sigi rating khara panjarabada IMDb da 6.8 ki rating phangi. Google users singna 73% gi like phangkiba movie ni aduga movie si aigi viewers singna demand tawpadagi pujarakhiba movie ni. Movie sida saktam langliba singi marakta John Abraham, Neil Nitin Mukesh, Katrina Kaif, Irfan Khan asina chungbani. Movie sigi wailiba matamda karigamba soikiba lankiba yawba taragasu mayamna ngapigani haiba waphamasi thamjari. Pare movie sigi waisi liba hobjaraklage. Movie sigi hek hoba sarokta aikoina New York ki mafam amada FBI kangu sing aduna taxi ma phaduna leibagi mong se aikoina ubu phangi. FBI ki kangu aduna taxi adubu check torbu matamda taxi aduki diki du hangdokhe. Diki dugi manungda nongmai kyamrunga loina bom kyamrum yawbagi mong adasu makoina thengnakhe. Taxi tharogli banabadana taxi si aigina ti haiduna harakhe. Maru taragadi taxi sigi mapu se kanano haiduna asum thigalapum matamda FBI ge mising adu mafam amada lakhe. Mafam madura makoina India namu pharduna FBI ge headquarter da puru lakhe. Makoina phaduna puduna laliba nupa sigi maming ase Omar Esas Kobi aduga mahagase India dagini. Mafam masida koina Roshan hariba FBI ge agent asibo koina uba phangi. Madagidi agent Roshan haraklibase nangasi act of terrorism ge matungina pharibani haiduna harakhe. Somlakanda Omar de karinu torsi waduna khanjatuna lerami maramde mahakti terrorist ka samnadaba misangni haiduna mafam madura mahak hanjan hajarame. Madagidi Omarna aigi ukil pami haiduna harakhe tawbudabu Roshan amungoda ukin piu haiba phawbu yakhide amasung makoida cooperate taw haiduna harakhe. Karigumba nangna aikoida cooperate tawdaba taragadi natijaru haiduna su harakhe. Madura Omarna haraklefase aigi right ase ai isana khangjai maramaduna ai ukil amana koina kutakta pigadabani haiduna harakko matambuda nangasi national threat ni haibidi act of terrorism da pharakpanina nangasi aikoina ukil pigira piroira akhoi kusini aikoina tawninga tawguni haiduna harakhe. Madiri Rosana nangasi mafam asira mataw karamna lakhibna wari liro haiduna harakhe. Madiri Omana haraklefase ai mafam asida haibidi New York da 1999 gi matamudura lakhibani mafam asida ai master tambagi scholarship phangi haduna New York University da mingchen ki haduna harakhe. Madiri agent Rosana haraklefase nangna mafam asida lakhibase 9/11 haibidi World Trade Center thugaiba numit adudagi chahi ani gi mamada lakhibani. Maramudra mafam madura lakpa matamduna nangi marup ke amrumsu sanaramgani nangi marup sangadu kana haiduna hakhe. Madiri Omarsu mahake University eduda thingnakhiba mahake marup sangadugi maming singadu mathang harakhe. Tawbudu agent Rosana haraklefase nangna nangi namanaba singadugi maming singaduti loina haire adubo nanga khwaidigi luna tinariba namanaba Sam haibidi Samir Seki matangdadi amta pandribase karigino aduga aikoina mafam asira wani salna duribase mahake matangdani. Madagidi Omana nakoina toribase illegal way masi sungya yaroi maramadura ai ukin bibiu haiduna harakhe. Madura Rosana halibase nangbu police amma hitana phabanate pharibase FBI ni akhoidi laiba asigi security gi thamukta ain thugaiba taragasu heda thugaiba kanguni. Madagidi Omana Rosana halibase aiga Samir ga thengnadabse sahi tare helakle aduga mahaki maramda nakoina khanglibase karino haiduna happa matamda wafum khudimaktuni aina khanglibase haiduna Rosana harakhe. Mato usumna paredu taragade wari liraklage haiduna Omar so maana university duda changkhebage matang adu lirakhe. Matamudura maana mafam madura hek lakpum matamuda mafam madura photo makafkhe aduga movie se 1999 gi Las Vegas dura lakhe. Mafam madura ma New York State University duda scholarship phangladura lakhebani. Mawase matamadura yamna nahawari amasung mafam madugi physics sakja singadu ningthijana khangde ma mafam maduda mi oidaba yade haiduna lakhebani. Madagidi mafam madura koina maya hairabana pisibu uba phangi mahak Omar gi manakta changtuna nangi admission ase thengna emit tawre aduna nangi student counselor oina aibu nekhibani maramadura nangi matangda aina loina khangi haiduna harakhe. Madagidi Omar na nangna maya martagi aibu mataw karamna khanglibna haiduna haba matamadura ahamadari mayana phagi tawduna masak mataw phajaba India dagi politika se tagin tawduna lakpase kadawagi khangmodiribna haiduna harakhe. Wafam rudaba matamda somlakanda Omar yamna ngami maduda nangi emission gi form madura nangi photo yawdo madu ubadagi nangu masakang bai walida haiduna aseng madu haidokhi. Makoini asum makoini su sakang maikang nanabagi damata wari sanaduna deringi tanjadara mafam maduda nupa ani khak race tawna gani haiduna tholakpagi mong adura mayam su thomdan naraduna yengnarami
ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯝꯖꯦꯟ ꯆꯦꯜꯂꯤꯕꯁꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯆꯦꯝꯄꯤꯌꯟ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯁꯃꯤꯔꯒ ꯆꯦꯟꯃꯤꯟꯅꯕꯅꯤ ꯔꯦꯁ ꯑꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯆꯦꯝꯄꯤꯌꯟ ꯑꯗꯨꯅ ꯑꯅꯧꯕ ꯆꯦꯂꯦꯟꯖꯔ ꯑꯃꯅ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯀꯣꯂꯦꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯅꯩ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯆꯦꯝꯄꯤꯌꯟꯅꯤ ꯍꯥꯏꯗꯨꯅ ꯔꯦꯁꯄꯦꯛ ꯇꯧꯅꯩ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯌꯥꯕ ꯆꯦꯜꯂꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯏ ꯑꯁꯨꯝ ꯆꯦꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯛꯂꯤꯕ ꯐ꯭ꯂꯦꯛ ꯑꯗꯨꯕꯨ ꯄꯥꯏꯍꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯁꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯃꯤꯔꯅꯁꯨ ꯐ꯭ꯂꯦꯛ ꯑꯗꯨ ꯄꯥꯏꯍꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯁꯃꯤꯔ ꯑꯁꯤ ꯃꯤꯒꯤ ꯑꯦꯇꯦꯟꯁꯟ ꯌꯥꯝꯅ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯃꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯌꯥꯒꯁꯨ ꯍꯥꯟꯅ ꯇꯤꯟꯅꯔꯛꯄ ꯑꯣꯏꯕꯅꯤꯅ ꯁꯃꯤꯔꯁꯨ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯃꯁꯨꯡ ꯑꯣꯃꯥꯔꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯁꯃꯤꯔꯗ ꯃꯌꯥꯅ ꯑꯣꯃꯥꯔꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯗꯤ ꯁꯃꯤꯔꯁꯨ ꯁꯇ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯄꯣꯅꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯣꯄꯣꯅꯦꯟ ꯑꯗꯨ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯅꯪ ꯃꯨꯚ 3 ꯍꯟꯇꯣꯛꯆꯔꯣ ꯑꯗꯨꯒ ꯒꯦꯝ ꯑꯁꯤ ꯅꯪꯅ ꯀꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯅꯥꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯃꯨꯚ 3 ꯍꯜꯂꯗꯨꯅ ꯅꯈꯣꯏ ꯇ꯭ꯔꯥꯏ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯑꯩ ꯑꯝꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯈꯤ ꯁꯇ꯭ꯔꯪ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯨꯚ ꯑꯗꯨ 3 ꯍꯟꯈꯤ ꯃꯨꯚ 3 ꯍꯜꯂꯕ ꯃꯇꯨꯡꯗ ꯑꯣꯃꯥꯔꯅ ꯃꯨꯚ 2ꯗ ꯃꯍꯥꯛꯄꯨ ꯆꯦꯛꯃꯦꯠ ꯂꯥꯎꯈꯤ ꯑꯃꯁꯨꯡ ꯃꯦꯆ ꯑꯁꯤ ꯑꯣꯃꯥꯔꯅ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯦꯆ ꯑꯁꯤ ꯁꯃꯤꯔꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯃꯥꯔꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯃꯤꯔꯁꯨ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔ ꯁꯃꯤꯔ ꯑꯃꯁꯨꯡ ꯃꯌꯥ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯃꯌꯥ ꯑꯃꯁꯨꯡ ꯑꯣꯃꯥꯔ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯃꯤꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯁꯃꯤꯔ ꯑꯁꯤ ꯆꯍꯤ 4 ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯁꯤꯗꯤ ꯏꯟꯗꯤꯌꯟ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯆꯥꯛꯆꯥ ꯌꯨꯊꯛ ꯑꯃꯁꯨꯡ ꯐꯤꯖꯦꯠ ꯆꯥꯛꯆꯥꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯑꯗꯨꯃꯛ ꯏꯟꯗꯤꯌꯟ ꯃꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯌꯥꯁꯨ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯏꯟꯗꯤꯌꯟ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯤꯟꯗꯤ ꯅꯤꯡꯊꯤꯅ ꯉꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯇꯝꯕꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯤꯟꯗꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯗꯤ ꯃꯌꯥꯒ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯛ ꯊꯤꯕ ꯅꯨꯄꯤ ꯑꯣꯏꯇꯥꯔꯒꯁꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯛ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄ ꯇꯥꯔꯒꯗꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯏ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯃꯁꯛꯁꯨ ꯐꯖꯕ ꯂꯣꯏꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯊꯦꯡꯅꯔꯕꯅꯤꯅ ꯃꯁꯥꯅ ꯅꯨꯡꯁꯤꯕ ꯇꯥꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯈꯤ ꯃꯌꯥꯝ ꯇꯤꯟꯅꯕ ꯇꯥꯔꯒꯗꯤ ꯀ꯭ꯂꯕꯇ ꯆꯠꯄ ꯖꯒꯣꯏ ꯁꯥꯕ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯑꯃꯁꯨꯡ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯔꯨꯝ ꯑꯗꯨꯗ ꯔꯣꯁꯟ ꯑꯣꯃꯥꯔꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ ꯈꯔꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯇꯦꯔꯣꯔꯤꯁ ꯀꯌꯥꯃꯔꯨꯝꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯁ꯭ꯂꯤꯄꯔ ꯁꯦꯜꯁꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯨ ꯁꯃꯤꯔꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁ꯭ꯂꯤꯄꯔ ꯁꯦꯜꯁ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯃꯈꯣꯏ ꯑꯁꯤ ꯃꯤꯆꯝ ꯑꯃꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯍꯦꯛ ꯐꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟꯁꯤꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯁꯤꯔꯕꯁꯨ ꯀꯤꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯠ ꯑꯁꯤꯅ ꯁꯦꯝꯅ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯑꯣꯃꯥꯔꯗ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯃꯥꯔꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯔꯣꯁꯟꯅ ꯃꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯀꯩꯀꯥ ꯄꯨꯇꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯁꯃꯤꯔꯗ ꯄꯤꯅꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯗꯤ ꯌꯥꯝꯅ ꯉꯛꯆꯥꯅꯕ ꯑꯃꯁꯨꯡ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅꯗꯤ ꯑꯩ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯑꯃꯁꯨꯡ ꯁꯃꯤꯔꯁꯨ ꯇꯦꯔꯣꯔꯤꯁ ꯁꯨꯡꯑꯣꯏ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯧꯖꯤꯛ ꯈꯟꯒꯗꯕꯁꯦ ꯁꯃꯤꯔꯒꯤ ꯃꯇꯥꯡꯗ ꯈꯟꯒꯗꯕ ꯅꯠꯇꯦ ꯅꯪ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯈꯟꯒꯗꯕꯅꯤ ꯑꯗꯨꯒ ꯁꯃꯤꯔ ꯑꯁꯤ ꯅꯪꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯃꯤꯔꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏꯅ ꯑꯦꯚꯤꯗꯦꯟꯁ ꯀꯌꯥꯃꯔꯨꯝ ꯐꯪꯂꯦ ꯃꯍꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯁꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ 6x6ꯒꯤ ꯀꯥ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀooperate ꯇꯧꯅꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯅꯤꯡꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯑꯣꯃꯥꯔꯁꯨ ꯃꯈꯣꯏꯒꯤ ꯂꯣꯀꯞ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯍꯤꯡ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃꯗꯤ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯈꯤ ꯀ꯭ꯂꯕ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯈꯤ ꯖꯒꯣꯏ ꯁꯥꯈꯤ ꯏꯁꯩ ꯁꯛꯈꯤ ꯐꯣꯇꯣ ꯀꯥꯞꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯃꯤꯔꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒ ꯂꯣꯛꯈꯦꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯅ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯛꯄ ꯑꯃꯁꯨꯡ ꯀꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯅ ꯎꯕ ꯐꯪꯖꯈꯤ
ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯁꯃꯤꯔꯕꯨ ꯀꯧꯕ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯑꯃꯁꯨꯡ ꯑꯂꯩꯕꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯂꯦꯡꯒ꯭ꯋꯦꯖ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯌꯥꯁꯨ ꯁꯃꯤꯔꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯣꯃꯥꯔꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯌꯥꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯨꯠ ꯂꯥꯎꯟ ꯇꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯃꯥꯔꯁꯨ ꯃꯌꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯊꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯗ ꯕꯦꯒ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯦꯝꯁꯨ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯦꯝꯅ ꯍꯨꯔꯥꯟꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯒ ꯃꯍꯥꯛꯀ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯨꯔꯥꯟꯕꯗꯨꯅ ꯁꯃꯤꯔꯗ ꯊꯥꯡ ꯊꯤꯜꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯦꯒ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯦꯟꯈꯤ ꯁꯃꯤꯔꯁꯨ ꯍꯨꯔꯥꯟꯕꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔ ꯑꯃꯁꯨꯡ ꯃꯌꯥꯁꯨ ꯁꯃꯤꯔꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯗꯨꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯗꯨꯅ ꯕꯦꯒ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯌꯥꯒꯤ ꯕꯦꯒ ꯑꯗꯨ ꯃꯍꯥꯛꯅ ꯃꯨꯜꯍꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯌꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯃꯁꯨꯡ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯣꯃꯥꯔꯗ ꯍꯥꯏꯈꯤ ꯑꯣꯃꯥꯔꯁꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯗ ꯃꯌꯥꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯌꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯒꯤ ꯊꯃꯣꯏꯗꯗꯤ ꯃꯩ ꯆꯥꯛꯄꯒ ꯆꯞ ꯃꯥꯟꯅꯈꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯌꯥꯕꯨ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯌꯥꯅ ꯁꯃꯤꯔꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯣꯃꯥꯔꯅ ꯃꯌꯥꯕꯨ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯃꯌꯥꯅ ꯁꯃꯤꯔꯕꯨ ꯅꯨꯡꯁꯤꯖꯩ ꯇꯧꯕꯇꯕꯨ ꯁꯃꯤꯔꯗꯤ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯥꯕꯨ ꯈꯔꯗꯤ ꯄꯥꯝꯖꯕꯅꯤꯅ ꯃꯍꯥꯛꯅ ꯄ꯭ꯔꯄꯣꯖ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯦꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯈꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯚ ꯇ꯭ꯔꯥꯏꯡꯒꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯅꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯕ ꯅꯃꯥꯟꯅꯕꯅ ꯍꯥꯟꯗ꯭ꯔꯤꯉꯩꯗ ꯁꯠ ꯍꯥꯏꯍꯧꯔꯣꯗ꯭ꯔ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯣꯃꯥꯔꯁꯨ ꯃꯌꯥꯒ ꯎꯅꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯌꯥ ꯑꯃꯁꯨꯡ ꯑꯣꯃꯥꯔ ꯊꯦꯡꯅꯈꯤ ꯃꯌꯥꯒ ꯑꯣꯃꯥꯔꯒ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗꯗꯤ ꯑꯣꯃꯥꯔꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕꯒꯤ ꯁꯛꯐꯝ ꯑꯃ ꯎꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯍꯣꯁꯇꯦꯜꯗ ꯑꯩꯒꯤ ꯄꯣꯠ ꯆꯩ ꯀꯌꯥꯃꯔꯨꯝ ꯄꯦꯛ ꯇꯧꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒ ꯊꯦꯡꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯣꯃꯥꯔꯁꯨ ꯃꯌꯥꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯏꯟꯗꯥꯏꯔꯦꯛꯂꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯁꯦꯡꯅ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯌꯥꯁꯨ ꯑꯣꯃꯥꯔꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥ ꯑꯁꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯀꯦꯟꯇꯤꯟ ꯇꯝꯅ ꯃꯈꯣꯏ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯤꯚꯤꯗ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯑꯁꯤ ꯄ꯭ꯂꯦꯟ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯨꯒꯥꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯀꯞꯄꯒ ꯂꯥꯎꯕꯒ ꯀꯌꯥꯃꯔꯨꯝ ꯇꯧꯅꯔꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯌꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯑꯣꯃꯥꯔꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯁꯦꯝꯒꯤ ꯃꯔꯦꯡꯃꯥꯟꯗ ꯃꯀꯣꯛ ꯑꯗꯨ ꯊꯝꯂꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅ꯭ꯌꯨꯌꯣꯔꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯒꯨꯗ ꯕꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛ ꯑꯗꯨꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯦꯝ ꯑꯃꯁꯨꯡ ꯃꯌꯥ ꯂꯨꯍꯣꯡꯂꯦ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯣꯃꯥꯔꯁꯨ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯑꯁꯤ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯊꯝꯗꯣꯔꯤꯕ ꯖꯦꯜ ꯑꯁꯦ ꯀꯗꯥꯏꯗ ꯊꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯁꯨ ꯈꯪꯉꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯏ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯣꯃꯥꯔꯁꯨ ꯃꯍꯥꯛ ꯗꯁꯥ ꯇꯥꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯉꯝꯖꯈꯤ ꯃꯗꯨꯒꯤ ꯑꯣꯃꯥꯔꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯇꯥꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯁꯃꯤꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯪꯁꯨ ꯂꯩꯁꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯣꯃꯥꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯅꯣꯡꯃꯩꯁꯤꯡ ꯕꯣꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯇꯦꯛꯁꯤ ꯑꯗꯨꯗ ꯑꯣꯃꯥꯔꯕꯨ ꯐ꯭ꯔꯦꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ FBI ꯅ ꯍꯥꯞꯆꯤꯟꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ
ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯣꯃꯥꯔ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯅꯝꯊꯥꯛ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯁꯟꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯅꯪꯅ ꯅꯝꯊꯥꯛ ꯇꯧ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯇꯥꯔꯒꯗꯤ FBI ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯕ꯭ꯔꯥ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯆꯠꯄ ꯐꯥꯎ ꯉꯝꯃꯣꯏ ꯐꯝꯕ ꯐꯥꯎ ꯉꯝꯃꯣꯏ ꯆꯥꯅꯤ ꯊꯛꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯉꯔꯣꯏ ꯅꯪꯅ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯅꯪ ꯇꯨꯝꯕꯗꯣ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯕꯕꯥꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯈꯟꯕ ꯌꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯅꯪ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯇꯦꯔꯣꯔꯤꯁꯅꯦ ꯍꯥꯏꯗꯨꯅ ꯅꯄꯥꯅ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯄꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯅꯄꯥꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯐꯥꯎꯈꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯈꯟꯕ ꯌꯥꯕ ꯈꯜꯂꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯁꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯔꯣꯁꯟꯒ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯔꯣꯁꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈꯤ ꯃꯗꯨꯒꯤ ꯃꯥꯅ ꯔꯣꯁꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯁꯃꯤꯔꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯆꯍꯤ 8 ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯊꯦꯡꯅꯔꯤꯕꯅꯤ ꯑꯗꯨꯒ ꯆꯍꯤ 8 ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧ ꯂꯩ ꯍꯥꯏꯗꯣꯔꯤꯕ ꯃꯗꯨ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯊꯣꯏꯗꯣꯛꯅ ꯈꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯅꯪꯒꯤ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯔꯗꯕꯅꯤ ꯅꯪꯒꯤ ꯋꯥꯕꯨ ꯁꯣꯟꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯌꯥꯔꯦ ꯍꯥꯏꯕꯁꯤ ꯈꯛꯇꯪ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯐꯔꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯇꯧꯕ ꯅꯠꯇꯦ ꯁꯃꯤꯔ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅꯅꯦ ꯄ꯭ꯔꯨꯞ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯦꯔꯣꯔꯤꯁ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏꯗ ꯇꯥꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯁꯟꯅꯁꯨ ꯐꯩꯅꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟ ꯇꯥꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯦꯖꯦꯟ ꯔꯣꯁꯟꯁꯤ ꯃꯨꯁꯂꯤꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯂꯣ ꯃꯨꯁꯂꯤꯝ ꯕ꯭ꯔꯗꯔ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯟꯖꯕ ꯄꯥꯝꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ FBIꯒꯤ ꯍꯦꯗ ꯑꯗꯨꯅꯗꯤ ꯁꯃꯤꯔ ꯑꯁꯤ ꯆꯤꯡꯅꯕꯅꯤꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅꯕꯨ ꯆꯤꯡꯅꯕ ꯇꯥꯔꯒꯗꯤ ꯍꯥꯠꯄꯒꯤ ꯑꯌꯥꯕꯁꯤ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤ ꯇꯧꯕꯇꯕꯨ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯃꯤꯔ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯐꯥꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯦꯗꯜ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯠꯇꯣꯛꯇꯨꯅꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯃꯤꯔꯕꯨ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗꯒꯤ ꯀꯟꯖꯕ ꯉꯝꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯁꯠꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯣꯃꯥꯔꯕꯨ ꯔꯣꯁꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯝꯕꯤꯔꯝꯃꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯊꯝꯕꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯁꯤ ꯅꯈꯣꯏꯗ ꯍꯥꯟꯅꯗꯒꯤ ꯀꯥꯞꯄꯕꯅꯤꯅ ꯍꯩꯔꯝꯒꯅꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯅ ꯅꯣꯡꯃꯩꯁꯦ ꯑꯩ ꯑꯍꯥꯟꯕꯅꯤ ꯄꯥꯏꯔꯤꯁꯦ ꯑꯗꯨꯒ ꯃꯦꯂꯥꯗ ꯈꯛꯇꯅꯤ ꯀꯥꯞꯄꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯝꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯑꯁꯤ ꯁꯃꯤꯔꯒ ꯂꯣꯏꯅꯔꯕꯅꯤꯅ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯅꯪ ꯖꯣꯏꯟ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯇꯦꯁ ꯇꯧꯒꯅꯤ ꯇꯦꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯐꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯇꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯦꯖꯦꯟ ꯔꯣꯁꯟꯅ ꯑꯣꯃꯥꯔꯕꯨ ꯃꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯨ ꯈꯝꯃꯝꯃꯤ ꯃꯈꯣꯏꯅ ꯐꯝꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ FBI ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯂꯤꯕꯁꯤ ꯗ꯭ꯔꯥꯏꯚꯤꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯃꯥꯔꯅ ꯂꯩꯇꯦ ꯃꯤꯁꯟ ꯑꯁꯤ ꯇꯣꯛꯑꯁꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯋꯥꯍꯪ ꯍꯪꯉꯛꯀꯅꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯌꯥ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯃꯥꯔꯒꯤ ꯊꯃꯣꯏꯗ ꯅꯧꯅ ꯕꯁꯟꯇ ꯂꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯃꯥꯡꯗꯒꯤ ꯐ꯭ꯂꯥꯁꯕꯦꯛ ꯀꯌꯥꯃꯔꯨꯝ ꯎꯈꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯃꯥꯁꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯐꯅ ꯌꯥꯝꯅ ꯃꯍꯥꯛꯅ ꯃꯌꯥꯗ ꯅꯨꯡꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯖꯈꯤꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯀꯩꯅ ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯆꯠꯆꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛꯅ ꯀꯔꯤ ꯇꯝꯃꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯃꯌꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯔꯦ ꯔꯣꯁꯟꯅꯗꯤ ꯃꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯣꯁꯟꯗꯤ ꯃꯌꯥꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯂꯦꯡꯉꯝ ꯁꯥꯉꯝꯈꯤꯗꯕ ꯑꯃꯁꯨꯡ ꯆꯞ ꯌꯨꯡꯗꯨꯅ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯗꯨꯅ ꯃꯌꯥꯕꯨ ꯌꯦꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯒ ꯃꯥꯒ ꯎꯅꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯔꯣꯁꯟꯅ ꯑꯃꯨꯛ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯟꯈꯤ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯃꯍꯥꯛ ꯃꯌꯥꯅ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯌꯥꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯌꯥꯒꯤ ꯃꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯃꯇꯝꯗ ꯃꯌꯥꯗꯤ ꯃꯍꯥꯛꯄꯨ ꯎꯗꯅ ꯊꯩꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯃꯨꯛꯇꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯔꯒ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯔꯣꯁꯟꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯅ ꯅꯪ ꯎꯗꯕ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄ ꯇꯟꯖꯥꯗꯨꯗ ꯃꯌꯥꯁꯨ ꯊꯩꯗꯨꯅ ꯆꯠꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯌꯥ ꯁꯠ ꯆꯪꯉꯛꯇꯨꯅ ꯑꯣꯃꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯣꯃꯥꯔꯁꯨ ꯌꯥꯝꯅ ꯉꯛꯁꯤꯟꯅꯕ ꯁꯥꯔꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯕꯨ
ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯅ ꯅꯪꯅ ꯍꯥꯏ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯦꯅꯤꯌꯦꯜꯕꯨ ꯀꯧꯁꯤꯜꯂꯛꯈꯤ ꯗꯦꯅꯤꯌꯦꯜꯕꯨ ꯑꯣꯃꯥꯔꯅ ꯎꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯗꯦꯅꯤꯌꯦꯜ ꯑꯁꯤ ꯁꯃꯤꯔ ꯌꯥꯝꯅ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯤꯠꯇꯒꯤ ꯀꯩꯗꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯑꯣꯃꯥꯔ ꯑꯩꯗꯤ ꯁꯃꯤꯔꯒ ꯂꯨꯍꯣꯡꯁꯨ ꯂꯨꯍꯣꯡꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯛꯆꯥꯟꯅꯗꯨꯅ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪꯗꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯑꯩꯈꯣꯏꯒ ꯎꯅꯕꯁꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯒ ꯅꯣꯡꯃꯇꯁꯨ ꯐꯣꯟ ꯇꯧꯔꯛꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯃꯤꯔꯅ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯐꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯅ ꯁꯃꯤꯔꯗ ꯄꯥꯎ ꯄꯤꯈꯤ ꯍꯥꯏꯕꯗꯤ ꯑꯣꯃꯥꯔ ꯊꯦꯡꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯇꯤ ꯁꯃꯤꯔ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯜꯗꯤꯡꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯃꯥꯔꯁꯨ ꯁꯃꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯅ ꯑꯣꯃꯥꯔꯗ ꯍꯪꯂꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯑꯗꯨ ꯍꯦꯛ ꯂꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯅ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯁꯃꯤꯔꯗ ꯍꯥꯏꯔꯛꯏ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯌꯦꯡꯉꯛꯈꯤ ꯑꯩꯈꯣꯏꯕꯨ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯩꯁꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯩ ꯏꯟꯗꯤꯌꯥꯗ ꯆꯠꯂꯤ ꯏꯟꯗꯤꯌꯥꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯦꯟꯂꯦꯟꯗꯟꯗ ꯃꯇꯝ ꯈꯔ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯩꯁꯨ ꯑꯃꯦꯔꯤꯀꯥꯗ ꯂꯥꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯃꯇꯝꯗ ꯚꯤꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯃꯈꯣꯏ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯃꯃꯥꯡꯗꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯃꯥꯔꯁꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯅ ꯃꯍꯥꯛꯄꯨ ꯍꯣꯇꯦꯜꯗ ꯆꯠꯀꯅꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯍꯥꯟꯕꯗꯗꯤ ꯑꯣꯃꯥꯔꯁꯨ ꯂꯩꯅꯤꯡꯗꯕ ꯁꯥꯔꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪ ꯁꯥꯎꯔꯕ ꯃꯥꯜꯂꯤ ꯐꯔꯦ ꯑꯩ ꯂꯩꯌꯨ ꯍꯥꯏꯇꯥꯔꯒꯁꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯥꯌꯥ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯃꯤꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ ꯁꯃꯤꯔꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯊꯤꯖꯤꯟ ꯈꯣꯝꯖꯤꯟ ꯇꯧꯗꯨꯅ ꯁꯃꯤꯔ ꯑꯁꯤꯕꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯄꯥꯝꯈꯤ ꯑꯣꯃꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯔꯣꯁꯟꯅ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯄꯤꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯇ꯭ꯔꯪ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯁꯇ꯭ꯔꯪ ꯁꯥꯟꯅꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯚꯤ ꯌꯦꯡꯕ ꯃꯇꯝꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯨꯁꯂꯤꯝ ꯀꯌꯥ ꯃꯔꯨꯝꯕꯨ ꯑꯃꯦꯔꯤꯀꯥꯟ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯣꯠꯄꯤ-ꯅꯩꯕꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯗ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯝꯃꯤ ꯑꯃꯦꯔꯤꯀꯥꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯤꯡ ꯑꯁꯤꯗ ꯑꯣꯠꯄ ꯅꯩꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯣꯡꯃ ꯈꯛꯇꯪ ꯑꯩꯉꯣꯟꯗ ꯇꯟꯖꯥ ꯑꯃꯇꯪ ꯄꯤꯕꯤꯗꯨꯅ ꯑꯩꯅ ꯃꯁꯤꯕꯨ ꯆꯨꯝꯊꯣꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯣꯃꯥꯔꯅ ꯁꯃꯤꯔꯗ ꯑꯁꯨꯝꯅ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯁꯃꯤꯔ ꯑꯁꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯇꯧꯕꯇꯕꯨ ꯁꯃꯤꯔꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯖꯔꯨꯅꯤ ꯍꯥꯏꯗꯨꯅ ꯁꯃꯤꯔꯅ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯣꯃꯥꯔꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯃꯤꯔ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯅꯊꯧꯅꯥ ꯌꯥꯝꯅ ꯂꯩꯈꯤꯕꯗꯥꯏꯅꯤ ꯑꯗꯨ ꯍꯧꯖꯤꯛꯅ ꯀꯩꯗꯧꯔꯕ ꯃꯗꯨꯗ ꯁꯃꯤꯔꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯑꯃꯁꯨꯡ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯩ ꯌꯥꯎꯕ ꯄꯥꯝꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯅꯦ ꯃꯥꯌꯥꯅꯦ ꯑꯣꯃꯥꯔꯅꯦ ꯃꯈꯣꯏ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯃꯤꯔꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯚꯦꯟ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯑꯣꯃꯥꯔꯅ ꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯕꯨ ꯁꯃꯤꯔꯅ ꯑꯣꯐꯤꯁꯇ ꯊꯤꯟꯕ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯌꯥꯒꯤꯁꯨ ꯑꯣꯐꯤꯁ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯥꯌꯥꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯥꯌꯥ ꯊꯥꯗꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯃꯥꯔꯅ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯣꯔꯦꯟ ꯂꯟꯆ ꯕ꯭ꯔꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯟꯆ ꯆꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯗꯨꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯪꯉꯣꯟꯗ ꯇꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯃꯤꯔꯅ ꯑꯣꯃꯥꯔꯕꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨ ꯇꯝꯅ ꯊꯤꯜꯂꯛꯈꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯁꯨ ꯅꯪꯒꯤ ꯑꯣꯐꯤꯁ ꯑꯅꯧꯕꯁꯤꯗ ꯑꯩꯕꯨ ꯀꯧꯁꯤꯜꯂꯣꯏꯗ꯭ꯔꯥ ꯆꯥ ꯑꯃꯇꯁꯨ ꯊꯛꯃꯤꯟꯅꯕ ꯌꯥꯏꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯁꯦꯡꯕ ꯑꯣꯏꯗꯕꯅꯤꯅ ꯄꯥꯈꯠꯂꯗꯨꯅ ꯑꯩ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯖꯣꯏꯟ ꯇꯧꯕꯗ ꯉꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯁꯦꯇꯜ ꯑꯃꯇ ꯇꯧꯈꯤꯒꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯣꯃꯥꯔꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯤꯔꯁꯨ ꯃꯈꯨꯠꯇ ꯐꯥꯏꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯣꯃꯥꯔꯗ ꯍꯥꯟꯅ ꯈꯪꯅꯕꯗꯧꯅ ꯀꯧꯔꯝꯃꯤ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯤꯇꯤꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯃꯥꯔꯒꯤ ꯑꯣꯐꯤꯁ ꯑꯁꯤ ꯔꯣꯁꯟꯅ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯃꯝꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯃꯥꯔꯁꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯅ ꯅꯪ ꯃꯤꯇꯤꯡ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯃꯁꯤ ꯐꯥꯏꯜ ꯑꯁꯤ ꯄꯨꯗꯨꯅ ꯆꯪꯇꯥꯔꯒꯗꯤ ꯐꯔꯛ ꯑꯃ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯐꯥꯏꯜ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯄꯤ ꯂꯛꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯐꯣꯔꯦꯅꯔ ꯑꯗꯨ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯅ ꯑꯣꯃꯥꯔꯗ ꯂꯛꯅꯔꯝꯗꯨꯅ ꯆꯠꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔꯒ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯇꯝ ꯑꯗꯨꯗ
Samir asi terrorist ne haibagi kudam chaying amata phangkide madigi Omar so mahaki cabinet na changpa matamudra mahaki table dra mahaki maminga phajana thaatuna mafam madra Roshan ngaidrun lerame madigi Omar da Roshana microtransmitter khara pirame aduga masigi microtransmitter sing ase Samir gi memda thelu haduna rakhe kangande bile thekadabani aduga makoi imungda sanari bawari sing adu tawa pami haduna rakhe wafam madu tawa matamna somna kanda Omali mai hogi shauki amasung transmitter adu thugaidun rakhe kaligumana koina aina mating pang haiba taragadi ai apam mong togani aduga nakoina masugumba aigi malupta thok thakki thabak singa se torokno hadun harake aduga nangna aigi maningda nangi James Bond mayam thadorakpado malus tokno hadun harake wafam multa ba matamadura Roshana nangna madu wafam singa du haiba taragasu transmitter adu thugaide bida haibidi yadabra madu athang manini hadun harake madagi lunch break ki matamadura Omar so Maya ki office adu tamna laki haibidi mamangtagi matamda makoini lunch break ta achapa chamina si haige baduna Mausu mafam madura lakibani aduga mafam madura jilgai haiba nupa amagi interview lawduna lerame interview lawu matam machana mahana hairibase mahapu FBI na faki mahapu FBI na fabi maramse 9/11 da thokiba thodo adugi matangda phabani mahapu torture tawba yaba tawki phuba yaba phuki otpa yaba olaba matungda mayung phaw hanjalame haiduna harakhe aikhoi ijat sing ase makoina loina munkhre haiduna harai mayana toriba thabak se kaino haiba taragade mahagase ukil lamba oile aduga mahagase Human Rights Commission gi matungina FBI la 9/11 da thokiba thodo adura chingnaba mising ase phagatkibani amasung opi na bikiba mayam sing adu mayokta mahal case toribani haiduna harakhe numidangi matamda Roshan na Omar da phone torke amasung mahal harakliba se nangna nongwei du pu na haiduna harai madra pui haiduna harai alu taragade Samir gi yumudra leriba drawara mada nongwei ru thamu haiduna harakhe mato usumna Omar so nongwei du poltuna Samir gi mayumda leba mahaki ka tuda Drawar dun nongwei du thamame madigi madugi matungda Daniel so mark sum sanaduna lakpam matamaduda drawar dun nongwei yawbi mawong du ukhi mato usumna anga du so nongwei du uruba matamda nongwei du pakhaladuna sanaduna derame tanza dun mafam madura Samir lakhe Samir mahaki matano pagi makuta nongwei uba matamadura yamna ngakpa haibdo waikhe madigi nongwei du gi matangda Samir Omar gi malakta laktuna hangmu matamda masi kaino haidun harke wafam dawa matamda Omar na ai mafam masira leiba matamda isase safety wayde maramudra kaimta budi thoktre dubo ai isa ithanda chekhin tharang lojana baida matam masi thamni bani haidun harake adubo karigumba tanja phangba taragadi ai susoi choidun tawuni haidun harake wafam mudta matam na somna kanda Samir su yamna ngakpa haibdo ki amasong nongmai si mafam masira thamba yaru haidun harake madigi Omar su Roshan gi malatala tun harakle base ai se Samir da ai terrorist oiba pame haiduna phawa khudam changin pikhrabani adubo mahati karimta tawdi madigi Roshan harakle Slipper cell the song was a William Labatapolane. Aduga Karigumba Lang say Marky Marupurim the Pitarakade, Nangu Marky Malata Pusalo have Suyaroi. Amutuga tried to going say Hadun Hake. Mato Usumna, Samir Amusong Omar, Tabam them jealousy Haduna Makoni Laminake. Makoi Company warehouse Samada Polama, Jack Torsi Haduna, Samir Pudula Kibani, Madigi Makoina Sumusum Tolopum Matamuda, Mahom Madra Polina Ramana, Karigumba Pose Krapa, Rahadun Hake, Wapam Lutabam Matamda, Yari Hadun Omar Hake. Madigi no paduna sumsum low hadna takselake madada Samir de khana seleba pam de hadna pasha puthokuna mangna pol du lor ke piro hadna harke madara policy drug ne madu drug adu mahal pasha puthokuna ngasai na mulo lo hai hojina mulo ni hai karino na khoi sibo police la hadna hake asum makoi ni khana chena ge tobu matamuda Omar ma ki bek te no moi du lo thokuna no pa du kaptalame mato du uru matamda somna kanda Samir li yamna ngakhi amsung makoi mafum maduragi chelakhe madigi makoina sumutum chelapum matamaduda mafam amadi yopum matamda Samir Omar da nang to chukeno mahapuna hatolim na karigino hadun hake madura Omar aisu gyan tade masi haibuda yamna laiba thauti oide hadun hake madigi Samir Omar harakle base nang aikoi yumdagi yam thuna chakro aduga aikoi yumda amu hana lakano hadun hake wafam multaru matamda somna kanda Omar yamna harawjaba habdo ke maramde ma ke marup Samir ase terrorist natre habisi ma khangbangam ke amasung yamna harawba habdo ke madigi mathangi sendana koin over fangli base Roshan su ngasai hatol lamba no padi manatala ke tasin habata ragadi nongwei du yawiba bullet sing ado fake ngaktani amasung no pa lu sum pham madura acting toribani makoina Samir bu phana bedamuta somna tawkhibani madigi nongala pudana koin over fangli base Omar su Daniel ga sanadro lerame madigi same amasung Omar na maya da mahagasi meeting ama tawbagi mafam ase thautuna chatabi yaru heduna harake
ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔꯅ ꯃꯍꯥꯛꯄꯨ ꯆꯠꯂꯣ ꯍꯥꯏꯕꯒꯤ ꯍꯥꯏꯔꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯒꯤ ꯃꯃꯥꯡꯗꯗꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯤꯇꯤꯡ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯌꯥꯅ ꯑꯣꯃꯥꯔꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯂꯨꯍꯣꯡꯕꯁꯤ ꯅꯪꯅ ꯏꯍꯥꯟ ꯍꯥꯟꯅ ꯍꯣꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯃꯥꯔꯅ ꯀꯔꯤꯒꯨꯝꯕ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯅ ꯆꯦꯜꯂꯝꯃꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯣꯡꯂꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯔꯤꯐꯔꯦꯟꯁ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯁꯨ ꯅꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯕꯨ ꯁꯃꯤꯔꯅ ꯊꯤꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯥꯔ ꯇꯣꯡꯍꯜꯂꯗꯨꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯣꯃꯥꯔꯕꯨ ꯁꯦꯝꯅ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯁꯦꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯤ ꯔꯣꯁꯟꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ इंट्रोगेशन रूम उत्खिबा क्रिमिनल सिंगदुनी हाबिदि टेररिस्ट सिंगदुनी अदुगा समीर असिदि महान इचम चंबनी हाइदुना खंजरुप तारगसु माउ असिदि स्लीपर सेल्स की हेड अमा ओइदुन लेरमी मदु उदु उरुबा मतमदा सोमना कंदा ओमारी पुंगंगक हाबिदो ओइख्रे मफम अदुना माना डेटोनेटर लेयु हाइदुना मी अमा थाखिबनी अदुबो मी अदुना माना लेयु हाइबा जगादगि लेइतबिदा अतोप्पा जगादगि लेइबगि मोंग अदुदा डेटोनेटर अदुसु पिरखिद्रे पैसा अदुसु मांगे अदुगा माना लेइबा चलुरिबसिसु रशियनदगिनि रशियन सिंह अदुना मखोई मरमदा सुम थिगद खोखोत तखोले हाइदुना हरखि कलिगुम्बा मसी वफम सिंह असि FBI ना खंगिबा तारगदि अखोइना तैसारो हाइदुना हरई वफम अदु ताबा मतमदा नुपा अदुना नंगी पैसा दोइ पियो हाइबसु पिरगे अदुबो अइबुदि कनबियो हाइदुना हरखि तौबदबो नंगना तौरिबा थबक असि यामना लानबा थबकनि नंगबु दंदि पिदबा यारो हाइदुना नोंमै कापतुना हाके तौबा तंजादुदा ओमारदा महाना नोंमैदा पिरमी अमसुंग मापु हालो हाइदुना हरखि मदुगि डिसेमना हरगलिबसि नंगबु तंजाम खदंग पामेदाय फरे मदुगी तंजादुना ऐना नंगबु पिरबसि मापु हालो माउसु मफम मदुरगी चेनखि तौबदबो ओमार मखुन निक्तुना लेरमी अदुबो सेमना हारपनिना सेमना थदनबीदमक्ता महाना नोंमैदा लोकलदुना नुपादबु नोंमैना कापथतुना हातखि माउनु नुपादबु यामना लापना हातपा ngambagi maramsi mamangtagi matamda रोशन मंगोल ट्रेनिंग पीरदुना थारखिबनी मरमदुना माउनु नोंमै कापा मतमदुला एम चुमदुना नुपादु हातखिबनी मतो उसुमना नोंमै कापा हैबगी मोंगदु उरुबा मतमदा सेमसु ओमारबु थाजकी अमसुंग मखोइ ग्रुप अदुदा ओमारबुसु याहोनखि मदुगिदि थोलिबा थौदोक अदुला सोमना कंदा ओमार यामना नोपा हाइबदु ओइखि मतो उसुमना समीर अमसुंग ओमार फमिदुना वरि सनरमी अमसुंग नंगना मतो करमना असुमना तौखिबनो हाइदुना हांगपु मतमदुला समीरसु महक ममंगतकी वरि दुलि थोले मदुगिदि समीरना हरे 9/11 ना संसारसु लेरिबा मिपुम खुदिमकपु लोइना होंगनबा हाइबदु ओइले अदुगा अइदि करिबु ओइले 9/11 थोख्रबा मतुंगदा नुमित 10 निगि मतुंगदा महक वाशिंगटन दा मायावनबा चटपनी एयरपोर्ट महक नुपि ऑफिसर अमगा थिंगरमी अमसुंग रूटीन चेकअप ने हाइदुना महकपु साइट मिनिट 5 तरदा ngaibio हाइदुना हरखि अमसुंग मखोइनि थोंमिनरपा मतमदुदा मफम मदुदा FBI गी मिसिंग अदुना महकपु मकोंग ममाइ खुमदलदुना मखोइ गारिदु लंगसिनखि अमसुंग FBI गी मफम खंगदबा जगा अमदा पुदुना लाखि मदुगिदि महकि माइखोमदु लोथोलकपा मतमदुदा महकि हक्चांगदा फिरोल अमता पगलमद्रे अमसुंग महकपु पाइपना साबा चौकरी अमदा फमन्दुना पुनसिन्दुना थमलंबगी मोंगदु उखि मदु उदु उरुबा मतमदा सोमनाखंदा सेमदे करिना तौरिसिबा हाइदुना यामना ngakcheba हाइबदु ओइखि मफम मदुदा तौरिबा मोंगदु उरुबा मतमदा समीरसु याना पकड़बा हाइबदु ओइखि मदुगिदि ऑफिसर अदुना फोटो खरा पुथोरक्तुना मसी फोटोसिंग असि खंगब्रा हाइदुना हरखि तसेंना हाइबा तारगदि मसी फोटो असि समीरना कापखिबा फोटो ngakतनि मदुगिदि नुपीदुना हरलिबासि नंगना मसी फोटोसिंग असि करिगिदमक्ता कापलिबनो अमसुंग ऑनलाइन दा करिगिदमक्ता नंगना टिकेट अमा कलिबनो हाइदुना हरखि मदुगिदि सेमना हरलिबासि मसीगी फोटोसिंग असिदे अखोइगी कॉलेज की प्रोजेक्ट की दमक्ता कापखिबनि अखोइगी प्रोफेसर अदुरा हंगेसु हंगो अदुगा टिकेट अदुदे अइगी कजिनगा उननबैदमक्ता कखिबनि मदुगिदि FBI गी मिसिंग अदुना हरलिबासि नंगसि 9/11 थोकिबा थौदोक अदुदा सस्पेक्टनि अदुगा मापो लॉयर अमतंग बियो हाइबा मतमदसु लॉयर अमता पिरमदे तसेंना हाइबा तारगदि मागसि 9/11 गी मवांगदा वर्ल्ड ट्रेड सेंटर गी फोटो कापबा अमसुंग टिकेट अमा कलुबगीदमक्ता मागसि सस्पेक्ट ओइखिबनि हौजिति समीरसि न्यूयॉर्कदा पादुन पुंसिन्दुना थमख्रे मा खक्तनति मा कलोइना लोइना मी लिसिंग अमगा चनी मुसु फादुन थमनेबनि अदुगा मखोइसे टेररिस्ट सस्पेक्ट ngakतनि अदुगा ख्वादिगि लुरिबु वा हाइतारगदि मखोइसे मुस्लिम ngakतनि न्यूयॉर्क की FBI कांगुसिंग अदुना मफम मदुदा इंट्रोगेशन तौबा मतमदुदा हक्चांगदा अवाबा चैथिंग पीबदे हेंतोक्तुना मखोइना वखलोन अमसुंग ब्रेनदसु टॉर्चर क्यामरम तौरमे समीरबु मखोइना उपु मचाम हापचलदुना उपुदुदा मखोइ इसै अहो अहोबा क्यामरम थारमे इसै ताबा ngamdaduna समीर मना मिंजदुना खांखि
ꯃꯉꯣꯟꯗ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯂꯥꯏꯠꯁꯤꯡ ꯑꯁꯤꯁꯨ ꯉꯥꯛꯂꯤꯇ ꯉꯥꯛꯇ ꯑꯃꯨꯛ ꯃꯨꯠ ꯑꯃꯨꯛ ꯃꯝ ꯇꯧꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯉꯥꯟꯕ ꯂꯥꯏꯠꯁꯨ ꯑꯣꯏꯔꯝꯃꯤ ꯃꯈꯨꯠ ꯀꯥꯗꯨ ꯄꯨꯟꯁꯤꯜꯂꯗꯨꯅ ꯃꯊꯛꯇ ꯌꯥꯡꯈꯠꯂꯗꯨꯅ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯄꯨꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯠ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯁꯦꯟꯇꯔꯒꯤ ꯐꯣꯇꯣ ꯀꯥꯞꯂꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯉꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯦꯂꯔꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯀꯣꯃꯨꯠ ꯃꯊꯛꯇ ꯊꯝꯃꯤ ꯑꯃꯁꯨꯡ ꯃꯀꯣꯛ ꯑꯗꯨꯗ ꯐꯤ ꯑꯊꯥꯕ ꯑꯃ ꯌꯦꯠꯁꯤꯜꯂꯗꯨꯅ ꯃꯀꯣꯛ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯌꯨꯡ ꯍꯟꯖꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯐꯤ ꯑꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯃꯛ ꯊꯝꯃꯝꯃꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯐꯤ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯍꯤꯡ ꯑꯗꯨ ꯌꯨꯡꯅꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯇꯩ ꯐꯥꯔꯛꯂꯤꯕ ꯃꯤ 1,100 ꯑꯗꯨꯗꯁꯨ ꯑꯗꯨꯃꯛ ꯇꯧꯔꯤꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯆꯩꯊꯦꯡ ꯄꯤꯕ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯁꯦꯡꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯁꯃꯤꯔꯕꯨ ꯃꯈꯣꯏꯅ ꯌꯣꯠꯀꯤ ꯇꯔꯪ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯗꯨꯃꯛ ꯊꯝꯃꯤ ꯁꯃꯤꯔꯅꯗꯤ ꯑꯩ ꯑꯃꯦꯔꯤꯀꯥꯟꯅꯤ ꯑꯃꯁꯨꯡ ꯅꯈꯣꯏ ꯑꯁꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯇ ꯍꯨꯏꯗꯧꯅ ꯕꯦꯜ ꯐꯥꯔꯗꯨꯅ ꯌꯥꯝ ꯇꯣꯏꯅ ꯆꯤꯡꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯄꯤꯖꯕꯁꯤꯁꯨ ꯍꯨꯏꯗꯧꯅ ꯄꯤꯖꯔꯝꯃꯤ ꯃꯑꯣꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯀꯞꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯁꯤꯕ ꯐꯥꯎꯗꯤ ꯁꯤꯅꯤꯡꯗꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯃꯅꯤꯗꯤ ꯑꯗꯨꯃꯛ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯃꯤꯔ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯊꯪꯅꯕ ꯏꯟꯃꯦꯠ ꯑꯃꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯃꯨꯟꯈꯤꯕ ꯏꯖꯠꯁꯤꯡ ꯑꯁꯤ ꯏꯖꯠ ꯁꯟꯃꯥꯟꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯅꯪ ꯕ꯭ꯔꯨꯛꯂꯤꯟꯒꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯆꯠꯇꯨꯅ ꯍꯪꯗꯣꯔꯤꯕꯁꯦ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯊꯥ 4ꯒꯤ ꯃꯇꯨꯡꯗ FBI ꯊꯣꯏꯗꯣꯛꯅ ꯏꯚꯤꯗꯦꯟꯁ ꯂꯩꯇꯕꯗꯒꯤ ꯁꯃꯤꯔ ꯑꯃꯁꯨꯡ ꯃꯤ 3ꯒ ꯂꯣꯏꯅꯅ ꯃꯈꯣꯏ 4 ꯄꯨꯟꯅ ꯊꯥꯗꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯡꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯥꯌꯥꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯌꯥꯅ ꯃꯍꯥꯛꯄꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯝꯗꯤ ꯑꯗꯨꯃꯛ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯍꯥꯛ ꯇꯨꯝꯊꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯠꯇꯗ ꯐꯣꯀꯁ ꯇꯧꯕꯁꯨ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯁꯨ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯐꯖꯅ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯥꯌꯥꯅ ꯁꯃꯤꯔꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯃꯤꯔꯅ ꯃꯥꯌꯥ ꯅꯪꯅ ꯊꯥꯏꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯈꯪꯈꯤꯕ ꯁꯃꯤꯔ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯌꯥ ꯃꯗꯨ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯏꯇꯤꯍꯥꯁꯇ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯈꯨꯔꯨꯈꯨꯗ ꯀꯨꯜꯂꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯃꯤꯔꯁꯨ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯈꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯁꯦꯟ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯃꯤꯔꯁꯨ ꯊꯕꯛ ꯊꯤꯕ ꯂꯥꯛꯈꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯑꯁꯤ ꯇꯦꯔꯣꯔꯤꯁ ꯁꯁꯄꯦꯛ ꯑꯣꯏꯕꯅꯤꯅ ꯀꯝꯄꯅꯤ ꯑꯃꯇꯅ ꯃꯍꯥꯛꯇ ꯊꯕꯛ ꯄꯤꯌꯨ ꯍꯥꯏꯕꯁꯤ ꯌꯥꯈꯤꯗꯦ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯃꯥꯌꯥꯒ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗꯀꯤ ꯃꯇꯥꯡꯗ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯑꯃꯅ ꯄꯣꯠ ꯌꯣꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯇꯝ ꯑꯁꯤ ꯊꯥ 7 ꯍꯧꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯖꯠ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯨꯛꯂꯤꯟ ꯃꯥꯔꯀꯦꯠꯇ ꯆꯠꯂꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯟꯖꯥ ꯐꯪꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯨꯛꯂꯤꯟꯒꯤ ꯃꯥꯔꯀꯦꯠ ꯑꯗꯨꯗ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯗꯨꯀꯥꯟ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯅ ꯅ꯭ꯌꯨꯌꯣꯔꯛ ꯕꯦꯁ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯊꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯇꯨꯅ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯕꯦꯁ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯑꯗꯨꯃꯛ ꯄꯦꯛ ꯇꯧꯕꯤꯔꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯑꯃꯨꯛꯀ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯕꯦꯁ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯗꯨꯅ ꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯂꯩꯔꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯤ ꯈꯔꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔꯕꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯖꯦꯜꯗ ꯏꯟꯃꯦꯠ ꯑꯃ ꯊꯦꯡꯅꯩ ꯃꯍꯥꯛꯅ ꯅ꯭ꯌꯨꯌꯣꯔꯛꯀꯤ ꯕꯦꯁ ꯕ꯭ꯔꯥꯎꯟ ꯕ꯭ꯔꯦꯗ ꯑꯗꯨ ꯕ꯭ꯔꯨꯛꯂꯤꯟ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯗꯨ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯑꯃꯁꯨꯡ FBI ꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯃꯤꯔꯁꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯃꯟ ꯈꯨꯝꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯈꯣꯏꯒ ꯄꯨꯜꯂꯗꯨꯅ ꯇꯦꯔꯣꯔꯤꯁ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤꯗꯨ ꯂꯤꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯌꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩ ꯃꯥꯌꯥꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯃꯥꯌꯥꯗꯒꯤ ꯊꯥꯞꯅ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯥꯌꯥꯗ ꯂꯣꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯁꯨ ꯑꯦꯖꯦꯟ ꯔꯣꯁꯟꯒ ꯎꯅꯕ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯔꯣꯁꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯃꯤꯔ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ FBI ꯅ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯣꯠꯄꯤꯈ꯭ꯔꯕ ꯃꯤꯕꯨ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯌꯨ ꯌꯥꯗꯣꯔꯤꯕꯅꯣ ꯃꯗꯨꯒꯤꯗꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯁꯃꯤꯔ ꯑꯁꯤ ꯍꯥꯟꯅꯗꯤ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯇꯦꯔꯣꯔꯤꯁ ꯑꯣꯏꯍꯜꯂꯤꯕꯁꯤ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯣꯁꯟ ꯇꯨꯃꯤꯟ ꯂꯩꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯁꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯦ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯀꯥꯡꯕꯨꯅꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯪꯉꯧꯅꯗꯨꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯁꯦ ꯎꯔꯨꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝꯗꯤ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯠꯇꯕꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯐꯕꯁꯤꯁꯨ ꯈꯪꯒꯗꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯑꯁꯤ ꯃꯨꯁꯂꯤꯝ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯁꯤꯒꯨꯝꯕ ꯀꯦꯁ ꯑꯁꯦ ꯃꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯦ ꯃꯁꯤ ꯈꯛꯇꯅꯅꯤ ꯄꯤꯔꯤꯕꯁꯤ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐ꯭रीडम ꯅꯤꯡꯇꯝꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯤꯡꯇꯝꯕꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯃꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯃꯤꯔꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯃꯅ ꯃꯣꯕꯥꯏꯜꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯃꯁꯨꯡ ꯑꯣꯃꯥꯔꯒꯤ ꯐꯣꯟ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯗꯨꯅ ꯐꯣꯟ ꯑꯗꯨ ꯏꯁꯤꯡꯗ ꯊꯥꯗꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯛ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯆꯍꯤ 5ꯃꯨꯛꯇꯤ ꯐꯥꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯃꯤꯔꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯇꯣꯅꯦꯠ ꯇꯧꯕ ꯌꯥꯕ ꯕꯣꯝ ꯑꯃ ꯁꯥꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯕꯣꯝꯁꯤꯡ ꯑꯗꯨ ꯁꯨꯞꯅꯇꯒꯤ ꯁꯃꯤꯔꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨꯅ ꯈꯛꯇꯪ ꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯌꯥꯕ ꯕꯣꯝ ꯉꯥꯛꯇꯅꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯥꯌꯥ ꯑꯃꯁꯨꯡ ꯖꯤꯜꯒꯥꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯖꯤꯜꯒꯥꯏꯁꯨ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨ ꯃꯥꯌꯥꯅ ꯁꯣꯛꯅꯕꯗꯣ ꯃꯗꯨ ꯃꯥꯏꯊꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯜꯒꯥꯏꯗꯤ ꯁꯥꯎꯃꯟꯈꯤꯗꯨꯅ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯅ ꯃꯈꯣꯏꯕꯨ ꯈꯥꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯄꯨꯂꯤꯁ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯖꯤꯜꯒꯥꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯈꯤ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯑꯁꯨꯝ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯦꯀꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯥꯌꯥꯕꯨ ꯃꯈꯣꯏꯅ ꯇꯞ ꯄꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯜꯒꯥꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗꯕꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯊꯣꯛꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯩꯃ ꯑꯁꯤꯕꯨ ꯇꯞ ꯄꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤ ꯃꯍꯥꯛ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯥꯌꯥꯗ ꯍꯥꯏꯖꯈꯤ ꯃꯍꯥꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯌꯥꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯞ ꯇꯧꯔꯝꯗꯦ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯜꯒꯥꯏꯗꯤ ꯀꯣꯛ ꯆꯥꯛꯄ ꯍꯧꯈꯤ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯒꯥꯔꯤ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯥꯌꯥꯅꯗꯤ ꯖꯤꯜꯒꯥꯏꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯍꯥꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯤꯜꯒꯥꯏꯁꯨ ꯄꯨꯂꯤꯁꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯈꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯀꯣꯏꯇꯥꯟ ꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯈꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈꯤ ꯑꯃꯁꯨꯡ ꯆꯠꯐꯝ ꯂꯩꯈꯤꯗꯦ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯂꯥꯛꯎ ꯑꯩꯈꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯤꯜꯒꯥꯏꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯣꯠꯄ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛꯁꯨ ꯇꯧꯕꯤꯔꯅꯤ ꯈꯟꯈꯤ ꯃꯍꯥꯛꯄꯨ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯗ ꯂꯩꯈꯤꯕꯗꯨꯅ ꯃꯍꯥꯛ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤ ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯌꯥꯁꯨ ꯖꯤꯜꯒꯥꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯛꯄꯅꯤ ꯑꯗꯨꯒ ꯖꯤꯜꯒꯥꯏꯅ ꯁꯤꯔꯤꯕꯗꯨꯁꯨ ꯃꯥꯌꯥ ꯑꯃꯁꯨꯡ ꯑꯣꯃꯥꯔꯒꯤ ꯃꯃꯥꯡꯗ ꯁꯤꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯖꯦꯟ ꯔꯣꯁꯟꯕꯨꯁꯨ ꯃꯥꯌꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯖꯤꯜꯒꯥꯏ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯁꯦꯝꯗꯤ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯧꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯗ ꯖꯤꯜꯒꯥꯏꯒꯤꯁꯨ ꯁꯔꯨꯛ ꯑꯃꯗꯤ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤ ꯖꯤꯜꯒꯥꯏ ꯁꯤꯕꯒꯤ ꯃꯇꯥꯡꯗ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯁꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯣꯝ ꯐꯤꯠ ꯇꯧꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ
ꯃꯤꯁꯟ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯁꯨ ꯔꯣꯁꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯤꯁꯟ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗ ꯇꯝꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗ ꯑꯣꯃꯥꯔꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩ ꯃꯤꯇꯤꯡ ꯇꯧꯔꯤ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯣꯁꯟ ꯊꯣꯛꯂꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯌꯥꯅ ꯑꯣꯃꯥꯔꯗ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯑꯣꯃꯥꯔꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯣꯃꯥꯔꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯥꯌꯥꯅ ꯄꯥꯏꯗꯨꯅ ꯑꯣꯃꯥꯔꯗ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯥꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯈꯪꯉꯤ ꯑꯩꯁꯨ ꯈꯪꯉꯤ ꯁꯃꯤꯔꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯖꯤꯜꯒꯥꯒꯤ ꯁꯤꯕꯝꯗ ꯊꯦꯡꯅꯈꯤꯕ ꯑꯣꯐꯤꯁꯔ ꯑꯗꯨ ꯉꯁꯤ ꯅꯪꯒ ꯑꯃꯨꯛ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯁꯃꯤꯔꯕꯨ ꯅꯪꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯕ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯁꯃꯤꯔꯕꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯃꯍꯥꯛꯄꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯃꯤꯔꯅ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯇꯥꯔꯒꯗꯤ ꯁꯃꯤꯔꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪ ꯀꯔꯤꯒꯤꯗꯃꯛꯇ ꯈꯥꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯃꯗꯨ ꯃꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯃꯤꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯅ ꯈꯟꯖꯔꯝꯕꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯈꯪꯍꯟꯗꯕꯤꯗ ꯃꯍꯥꯛ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯃꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯁꯃꯤꯔꯅ ꯃꯍꯥꯛꯀꯤ ꯃꯤꯁꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯟꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯩꯔꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯃꯤꯔꯕꯨ ꯍꯥꯠꯂꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯌꯦꯡꯁꯤꯡ ꯑꯁꯤ ꯑꯏꯕ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯦꯔꯦꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯣꯃꯥꯔꯁꯨ ꯔꯣꯁꯟꯗ ꯍꯥꯏꯔꯝꯃꯤ ꯑꯃꯁꯨꯡ ꯔꯣꯁꯟꯅꯁꯨ ꯃꯈꯣꯏꯒꯤ ꯍꯦꯠ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯔꯣꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯍꯦꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯌꯥꯒ ꯑꯩꯈꯣꯏꯒ ꯑꯝꯇ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯌꯥꯕꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯀꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯃꯤꯔꯅꯦ ꯃꯥꯌꯥꯅꯦ ꯑꯣꯃꯥꯔꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯟꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗꯕ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯃꯤꯔꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯃ ꯂꯧꯔꯝꯃꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄꯒꯤ ꯊꯕꯛꯀꯤ ꯀꯣꯟꯇ꯭ꯔꯦꯛꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯤꯁꯨ ꯅꯝꯗꯅ ꯂꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯇꯧꯒꯅꯤ ꯇꯧꯔꯝꯕ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯕꯤꯜꯗꯤꯡ ꯁꯥꯕꯗꯨꯗ ꯃꯍꯥꯛꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯁꯣꯛꯍꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯈꯤꯕꯅꯤ ꯃꯗꯨꯒꯤ ꯁꯃꯤꯔꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯕ ꯆꯥꯝꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯃ ꯇꯦꯟꯗꯦꯜꯗ ꯆꯪꯉꯨ ꯑꯃꯁꯨꯡ ꯁꯦꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯆꯪꯂꯛꯇꯨꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯥꯌꯥꯁꯨ ꯑꯦꯖꯦꯟ ꯔꯣꯁꯟꯒ ꯎꯅꯅꯕꯒꯤꯗꯃꯛꯇ FBI ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯁꯟ ꯑꯃꯁꯨꯡ ꯃꯥꯌꯥ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯒꯦ ꯑꯗꯨꯕꯨ ꯁꯃꯤꯔꯕꯨ ꯅꯈꯣꯏꯅ ꯍꯥꯠꯂꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯑꯗꯨꯗꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯏꯕ ꯑꯣꯏꯅ ꯒꯦꯔꯦꯟꯇꯤ ꯑꯗꯨ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯔꯣꯁꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯁꯨ ꯌꯥꯈꯤ ꯁꯃꯤꯔꯁꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯄꯥꯏꯞ ꯑꯗꯨꯗ ꯊꯧꯔꯤ ꯄꯨꯟꯁꯤꯜꯂꯗꯨꯅ ꯀꯣꯆꯤ ꯑꯃ ꯊꯥꯗꯔꯛꯈꯤ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯣꯃꯥꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯃꯦꯠ ꯑꯗꯨꯅ ꯀꯣꯆꯤ ꯑꯗꯨꯗ ꯕ꯭ꯔꯁ ꯑꯃ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯊꯛꯇ ꯆꯤꯡꯈꯠꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕ꯭ꯔꯁ ꯑꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠ ꯑꯃꯨꯛ ꯆꯤꯡꯊ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯕ꯭ꯔꯁ ꯑꯗꯨ ꯅꯥꯟꯊꯣꯔꯛꯇꯨꯅ ꯕ꯭ꯔꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯣꯕꯥꯏꯜꯒ ꯂꯣꯏꯅꯅ ꯕꯣꯝ ꯑꯗꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠ ꯑꯗꯨꯅ ꯑꯣꯃꯥꯔꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯃꯤꯔꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯄ꯭ꯂꯥꯟ ꯀꯦꯟꯁꯦꯜ ꯇꯧꯋꯦ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯇꯅꯦꯜꯗꯒꯤ ꯕ꯭ꯔꯁ ꯊꯥꯗꯔꯛꯇꯨꯅ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯁꯥꯕꯗꯨꯗꯤ ꯕꯣꯝ ꯑꯗꯨꯕꯨ ꯃꯊꯛꯇ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯃꯗꯨꯒꯤꯗꯤ ꯑꯣꯃꯥꯔꯅ ꯃꯈꯣꯏꯅ ꯕꯣꯝ ꯐꯤꯠꯇꯧꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯃꯥꯔꯗ ꯅꯣꯡꯃꯩꯅ ꯅꯝꯂꯝꯃꯤ ꯇꯧꯕꯇꯕꯨ ꯑꯣꯃꯥꯔꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯕ ꯇꯥꯈꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯝꯗꯨꯅ ꯃꯍꯥꯛ ꯁꯣꯔꯣꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯗꯨꯅ ꯁꯃꯤꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯀꯗꯥꯏꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯑꯣꯃꯥꯔꯅ ꯔꯣꯁꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯃꯤꯔꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕ ꯂꯩꯈꯤꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯃꯗ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯏꯕꯗꯤ ꯒ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯔꯤ ꯍꯥꯏꯕꯗꯤ FBI ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯥꯌꯥꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯁꯃꯤꯔꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯈꯤ ꯃꯗꯨꯒꯤ ꯃꯥꯌꯥꯅ ꯑꯣꯃꯥꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯩꯅ FBI ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯁꯃꯤꯔꯕꯨ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯃꯥꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯔꯣꯁꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯕꯣꯝ ꯐꯤꯠ ꯇꯧꯔꯤꯕꯁꯤ FBI ꯕꯤꯜꯗꯤꯡꯗꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯁꯟꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯕꯣꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯅꯤ ꯇꯧꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ FBI ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤ
building adu leramba mising adu mafam maduragi loina chentohanki amasung Omarsu building adu changki maala ham changpu matamda mahapu thingami tawadabu Roshan mahapu changalaki amasung mak Roshan ga wari sanarami aiga mahaka wari amta sanahalu aina haiba taragadi mahak yagani haduna rakhi karigino hadun hangbu matamda Maya se building asil lei hepsi mahak khangdabani haduna rakhi madai Omarsu building matada kakalaki amasung maala Samir uba matamda ayasi FBI gi aron bejenamani haduna rakhi adu nang masi tawunu haduna rakhi wahamundu tabu matamda somnakanda Samiri yamna sawning bahagdo ki maramdi mahaki thajakraba marup magna mangonda namthak torombida matam mahak sauduna Omar Kupal Tharame madai Samina haralibasi aina masuna toribase kanagumba misak amada amuhana makoina terrorist na sunatana terrorist ne haina otana bida mutani haduna rakhi madai Samina haralibasi aina bomase terrorist oiba taragadi mafam amada hekta nappa yarodro plan taw yarodro adubu aigi yelambadi FBI ni madai koina sonakan uba fanglibasi FBI gi members sing adusu building adu question ki amusung helicopter kiyada sniper paiduna aim tawduna lainakhi madai Omar Samida haralibasi karigumba nangna building asibu thugaiba taragadi nangumba Samir sektara amusu detain tawduna otpalaiba tawkini mamal thokiba thodo adugumna amuhana thoroi katoroge aduga masigi wafamase aina FBI digi ai boina su lawrabani haduna hare adu nangi remote adu engona piro haduna harakhi Mahmudra helicopter kyadagi sniper na makoida aim tawduna leribani maduda Samina haraglibasi nangna hailu chume ai se makoina haloidribase karam kanda bawno khangbra ai khulasida remote si pariba matam asi phawdi makoina ibu har pangamloi madidi mahzu no pe tawduna remote adu namge tawbu tanjadura Omarna Sam Maya so masigi building asira lai haiduna rakhi Mahmudra taruba matam sonmakanda Samir de kaino toisi bahaduna ngaktul dirami madili mafam adura Maya amasung agent Roshan adu tholakhi makoini tholakpa matamudura Maya na Samirda aipumnabak hanadigi loina khangni haiduna rakhi nangna huji phawba karinga tawba leiti maramaduna thokadaba tholosing ado aikhoini pulaga pol tanabu honasi haiduna rakhi Daniel amasung aina nangbu darkar oi remote ado imona piu haiduna rakhi somlakanali Samir gi mamita mapi rachintarakhi tasina haiba taragati Samir na Maya bu masipumna maktagi lapna tamningkhibani adubu phibamna yadabdagi Maya su mahaki mamangla leblaba haibdo oikhi Samir su karigumba FBI na phaba taragadi mamang takki matamda detention center sing aduda mahapu otpanaibado amuhan tawani haidro khanki maramaduna IC sibna hena phare khanjaraduna masu makul adu tingtholaduna helicopter romdo onski amusung maala parimni bare mol adu thadakhi Samir su detonator adu activate tawraroi haiduna hairamsu natabanina remote adu thadara matamduda makoi senior aduna nomai kaplo haiduna order pirakhi amusung sniper sing aduna Samir bu nomai kapki agent Roshan adi nomai kaplaba matungda nomai du kapkuno haiduna hajabani Samir bu kannabida matam Maya su chenjalakhi adubu mafam adura Maya su nomai panduna makoi ni makpuna simina baibdo ki tholiba thodu adura somnakanda Omar li kamjaba sungamjada kari tawgadamno khangdana mathanda kapchaduna laudun lerami amusung Roshan na mahapu siba tare haiduna phadinduna thamlami Mato sunna makoini thangnana siminakhi madugi matungda tha turukki matungda koin ubu fanglibasi Maya amasung Samir gi machanapa Daniel so America da baseball sanadura lerami amasung mafam adura leriba mising aduna mahaki damukta cheer up tarami mahagase baseball sanabada yamna haiba angang amoirami madugidi Samir amasung Maya lekidrabanina Omar ga mahaka lemina bahabida waikhe mahaki manakta agent Roshan laktuna phamjali tawadabu Omar amasung Roshan asi tha taruga mu wari sanadabida lakhibani maduragi Roshan na nang aibu kyam koina wari sanalwagi haribano Samina siribase nang na harpusunati aina harpusunati mahala chaliba lambiduna hatkibani maduda Omar hele adu itaragadi Maya gi maral nakali maduda Roshan na hari kanamtagi aran balaiti adubu timing ado yadabagini tanjadro Daniel su mahala baseball sanariba match adu kaabidamata mafam adura lariba mising aduna mahapu thagatuna remi amsung mafam aduda audience phamliba mising adu jahogotuna kuba kubirami madidi Omarna Roshan da haraglibase handaki mission asida aigi nuksijaraba imanaba ani masu sire aduga nangondana medal ama phange masunataba kari kana bale aduga masigi bahumase he phanglapa matam aduda aigi nangu wari sanase haduna harakhi wafam adu tabu matam Roshan hare nangi wahang adu pakhum madri nangi namang dale keno Yung American baseball team da
Muslim angang ama baseball sanaba yauri adusu mapa terrorist oiramba aduga makoina angang lupa masase hero gumna maling malda thangatuna leribse asini akoina talibado madidi Daniel su Omar ge malakta lakhi Omar ge malakta lapa matamda Roshan ase kanano haidur hangi maduda imanabane haidur harakhi adu taragadi phari asa pasami narusi haiduna Daniel na Omar amsung Roshan bo mafam udre purduna chatkhi mato suna movie si Roshan ki aduga mayam na khambi gadabli 9/11 gi matam aduda mi lising amga chani mu hena illegal oina kidnap tokhi amsung makoi bo otpe aba otkhi masi chehi ahum amti otkhi aduga government makoi lagi evidence amata phangdabagi damakta makoi lising amamuti thadokhi aduga makoi se hujikan stress amasung depression nadro lere amasung makoi thabak amatada masa focus tawduna thabuk shuba ngamde January tang 22 2009 da Barack Obama na hek president oiba numit nini subadura mahakla order ama tawthakhi masida yauribasi Kwantama Bay da tawriba detention center amasung torture singasibu matam chupagi oina thingmu haiduna order thokhi masi pumna masi koina movie ge roibada idun yawamba sithingnei mato usumna movie solution ki movie solution bu matamda mayamna phajai natraga phajade habdo comment ibiramo thina bhagira phajana bhagira idadi ibiramo aduga subscribe to su ko biramgano bell icon du su cling haiduna nambiramo Thagatchari